ngasi phong kiba tuan ba Manipuri si phong singa masum thokiba thokdok singdigi maruebi I pausing khongosaraga Manipur top channel gi maike digi myamna thamjagi anbada ngasi phong kiba tuan si phong singdigi editorial column digi lakhosarakan special content khara myamna thamjagi myam loi phokta minasi masum yengminasi hainasu channel asigi maike digi myamna thamjari hanbagi editorial column sina athon abonmai gi mihar NIA da thigatna sinnarakpa haibisigi hiram sida Ibirakpu editorial column ni myamna thamjage mamang thagi kungani thoida Tamenglong district headquarters ki Apollo ground security gi akan section thorang loinena go to hills 2.0 pangthokna ba thorang tawringeda NACN IM ni singnaba singna Zirangrong Baudigi former president Athon Abonmai faduna pukhraga tamthina hatoknam khiba thawdok tugi matangda state government na hotnabadagi Ministry of Home Affairs ki maikedigi NIA da thigatnaba sinnarakibasina thawdoktugi asengba langla langjin kharadi phangba ngamlagani haibisi miyamgi thajabani luribadi central government ki makhada lariba investigating agency sing sathaba inquiry sing matam sangna lawbamadi masigi justice phangana bo hotnabada yamna matam thinthabagi Miyamda piendaba masum nungnang ba man laidibasi athon abonmai gi miyat ki investigation asidasu sa manana tawrakadra haibigi singnaba lai masi khangna NIA na investigation gi thaba asi athubada loisinduna masi gi justice athubra phangnana ba hona famtoi NIA na sathagadoribi investigation asida masada NACN IM amasum atop singi larhulup kharagi akanba threat lairiba athon abonmai Mataukrama Imphalgi M sector Ladiba Measuramana Puraga Salam Libano Athon Abonmai Kulai Pibising Aduna Paduna Puna Bohonabada Measuradu Puram Bigi Taudu Aduda Maki Guard Sing Kadai the Lebege Masa Power the security people Ngamzadaba Army Measuraduna Athon Abonmai Puraga Salam Libasi Manunga Kadi Karamba Arun Balaktuna Balibra Hibisi Tizininga Oi Athon Abonmai Miar Asi Zirangrong community kaktana tana lamda masigi miyamgi sentiment oibana case asigi investigation ga mari lainana investigating agency sing amasum security force na karigumba khara khangnana ba chingnaba miyoi sing pick up tawduna wahang pang tawbada karino kanano haiba khangdringai da imung manung natragana lanai lup kharana hekta songthoktuna mara laitaba misa miyam karigi phari bano haini ihok saganaba horaba sisu yamna sumdaba mane court ki procedure ama lairingaida ihok sagana bo khona libasi asi illegal oi haba masana khangjagadabane masigi mathakta miyar asi miyamgi sentiment oibana mathong maram khangdana hektama kan khatnaba honabigi muhutta investigation asida mapung faba corporation pifam to e miyar asigi matangda home ministry gi maikaidigi NIA da sinnaduna Tigat hangani hairibisidi yamna pungning thogoningaini adobo masi oidunasu NACN IM gi 6 pair si Nagaland khaktara satnagani atopa yumthang nariba state singda extend tawroi hairabusu Manipur gi naga singna namna tariba district singda NACN IM gi kem kya leibana athon abonmai ga manaba mihar asi makha tana satharakloi hainingai lete mamangnasu Urkhul district gi kasom khulen gi SDO Tingnam Kisan Yauna Maka Loinaba Stop Mani Hard Kibagi Taudokta CBI investigation Sataduna NACN IMG Lieutenant Colonel Hobson Ningsen Mapunchi Supa conviction peak Rabasu NACN IMG Kadar Singh State Asigi Naga Singh Namnatari Singi District Singh Kem Hangdoktuna Phone Operate Tawa Amasum criminal yoba thawdok kya sathabana center gi maikedi gi kankhatuna thambana athon abonmai ki thawdok asi thokibani aduna athon abonmai gi miyar asida senariba sing atubu matamda thidoktuna ain gi thongda matik sab sairak pi betanatana miyar asida khulai paiba lup adugi makok thongba lusingba sing senabra haibadasu khangdoktuna makhoibusu matik sab dandi pifam thoi karigumba masida NACN IM senaram labadi Line lofom thokte masigi daitasu lahulubadugi lusing liba general secretary moiba amasum makok thongba lusing masingda fix tawgadabani masiga loinana asigumba mihar asi state sida amok hana thoktana ba Manipur da laidiba NACN IM gi kem sing hongdo han khigadabani haba wafamsu sigi editorial column asina thame aduga atopa editorial column gatanga myam thamjagi myam loi phokta minasi
Manipur Police Personnel Mathau Masak Khangba Manipur Police ki DGP Mathau Tai Manipur Police ki Puwari da Masak Naiba Director General of Police Kayamarum Lairami Discipline Force oiba maramna masing yamlaba police personnel singasi commanding officer amakaki wohai amakakna mapunsi katuna miyam gi thabak taunaribani training gi matamda yes sir haiba uwaisi sab manana amuktada lawba tanaribadusu commander gi yathang sab manana ingani haibigi khulawduni discipline force manungda Tawalon kainaraglagadi makoina pairibu kusu khulai singadu mi siba yaba ngakta oibanina pamdaba thakdok kaya marum tholakpa haibisi masana tabani maramduna state force pu mapangal kanba mathau masak khangba amasum lobu sap sana ikai khumnaba police personnel sing semgat ke haiba taragadi masak ani khaksangi masak amana afaba thausil semangamba Asumbada yumpham oiraga thabak tauba amasum tungi poram yathok pangamba home minister ama aduga atopa mana personnel mayam adubu train garigi daba mayam aphabi engine amaga amana singlaga pubugumna senja thumja taudaba politics ta mita daba masum personnel sing adubu maki family amadi amani haina khanmangamba director general of police ama mathautai hairiba masak aniesi Mangkibi state natragana laiba amada law and order ngakpagi thaudang ningthina lobungamloi laiba kangkhong saigani Myanmar natragana India yumthangnana leiriba Pakistan yamna toina military coup tawraga India karigumba amata military coup tawba ngamdribano haibisi Manipur gi akhang ahisingna yamna kupna nainagadabani Malem gi oina lanmi gi masing khwaidigi yamba ani suba laiba oidiba India da ngasi phawba Personnel singi marakta kanglup kyoiba wakhalon tholak pude makhoi laiba asigi lanmini laiba ningtamba ngakpa masum yekna babu lakshin bahaiba pandamasida yumpham oiraga makhoi thabak tawi maramaduna Rajput Rifle Punjab Regiment Gurkha Regiment Assam Regiment Bihar Regiment singba tungan be state singi mingda regiment sing hangdolaga laizaragasu Masya tabigi wakhalon ama phawba siendana leba asigidamak punna thabak tawri commander amagi makhada makhoi punna leminari Manipur police da khwaidigi sathina asoiba thausil ama haiba taragadi wanom naraga personnel singna makhoi na lainingba posting maphamda leibasini haibadi lainga ki oiba transfer posting gi policy leizaragasu haidiba policy edu mawalobide Hanadi police personnel sing the tangai fadana sahi ani laigadabani aduga madugi tungda tampakta amuk laigadabani haibani singba akhanaba thausil gi makada CM kiba transfer police edu hauji kadaida satkharbage thausil adu ngaktabadagi ngasidi Senapati district police da district adu da laizaba personnel sing loinamak thamjili Mau maram amadi district asida khundariba miyoi kya police station da ASP office da mathau tohali Matausuna Tamenglong district su adumangai district asigi manungda laiba personnel singna namna posting piraga mathau tohali field thabak tawriba OC SI ASI amade atai personnel samagi manungda maudradi district asida laiba miyoi ngak to oina mathau tawi Sandel su adumangai Kangpokwi district su adumangai Urkhul district su adumangai samane district adu da tawriba miyoi ngaktagi police force oina thami lalhaubagi irang leiba matam supada innocent IM gumbana haibada indaba ngamdaba miyoi ngaktana khundariba mafam adugi miyoi singaduna police personnel oina mafam duna thabak tawba haibisi makhoi IM gi mayokta karigumba makhal amategi thabak tawba ngamloi makhoi na haiba khudimak loina ingani karigumba haiba indaba thoklagadi makhoi gi imung manungda khudong thiba nangadabasu makhoi na khangi Matawasumna atai district singdasu asiguma khudong thiba phibam amadagi kange haiba taragadi district amada posting pidibising asi tungan ba kangluptagi lakpa personnel sing yansinnaraga semgadabani maduna maitei su yausanu pangal su yausanu atai tungan ba furupki personnel sing su yawansi asumna tawragadi karigumba khudong thiba thawdo ama tholakpada makhoi maselgi marakta yaningba natragana yaningdaba haiba malakani maduna police personnel oina thabak tawbada khudong sahangani matang sida panjaningbo wafamdi Manipur police ki transfer posting asi asumbada yumpham oiraga tawhaningi wasat wanomda aigi migi nairaga transfer posting
तौब सुमदे मधु ऑफिसर सिंगी लेवल द ओइरबसु अपिक पोस्ट ओइरगसु हेक यारिबा पामदब थौदोक थोकपदा कमदौना थिंगदगी हाइबसी खजिक्तंग खंथरगा डिस्ट्रिक्ट अमदा कंगलुप अमगी पर्सनल सिंगना मसिंग यामना पोस्टिंग पिसिनबगी सनबेसी तोप सुंगनी मधु नत्रगदी पुलिस पर्सनल सिंगी ममांगदा मी फाखिबदा तुमिन्ना येंगदुना लेहबगी थौदो यामना तोइना थोकनी हाइनिंगी हाइबा ngasiगी एडिटोरियल कलम अमसिनसु असुमना थमी अमसु मियामगी वखलोनसु सुंसोय सुदना कमेंट बॉक्स ला थंबिरमु हाइना चैनल सिगी मेकेदिगी थमजरी दुगा हौसिको इनति मतांगसे लुसिनजरगे पाथोकसगिबा सोखिबा लानखिबा यावरस मियामना पिगने मतमतमगी पाउक्सिंग मियामदा लेप्तन अपडेट पिजरगे हाइनासु चैनल सिगी मेकेदिगी मियामना थमजरे थैंक यू